इमानबगा थिन चपदा कईगुंबा बोमना पालसु नुमैना पालसु आई सिरेन खल्लु आई सि लेबाक मियांग दमता काथोपनी अदु नत्रगा आइसु अथौबु ओइदेनी आइना अथौबु ओरेदी इमाजु अथौबु मचा ओइदुइनेना mai ma ka इमागे मुसुमा मादिने मामाने बसुदा बजमा देम सावेबा सुनिंगदबा मिजियम सावे माना सूरगा आहाव सागदमी सूरगा इसा सेंगदबनी सूदन मी बापो होरान सारागा कनानु छिदोइनो इकाइबा खंगनु होरान खक्तनी इकाइबा खंगदबा करिगे सूदो इकाइ खंगदोइनो न इमागे वोदो maya se ya mama ya se andam dum tiwa minalak bai tare ima ina kanna suragane ima se pai ima nang suwa wa lo hai ba se min ko dingi mi ku dinga ya ba mai ya ya ima na ka bu ga bu yi mai ya se singa tang tang lan si chu loi chalani santi ju ohani santi ji kari mu honda taraga di isa oiba kaya mai ai isa ko maje sum chigi taraga di manipur ji lo khap I hakta palhau ni kamai tawni adagi mama ye thamoi da kai ba kari ba sumani mama khodi mu su loi na kai ram gani loi na waram gani hai ba se mama ye thamoi da I phawi aduni irang si loi chalani ngi irang se अतोब मतमदा लोय सल्लोना सरकागे मैदा इंडिया सरकागे मैगेदा सुमनपुर सरकागे मैगेदा सु इमान हाइजानिंगी मा दादा दो समय तो नुमैनो पाना लेचेन हाय तमरे ममा इगोंदा माना ngasai kwasage halmaduga imanuk sibi halmaduga anisi mamoina na ai thamoi je kaira image bungan namai mo kau ngamda na banna ga ai mo borani na mi harami ne na khalaga ai je kari bo to birak tain asuk yamna akoidi ujik tani dak tani laitrije ma laitrije mamang da laigidri ba mayam je kari pira krage kai to birak krage lenga ima ai su kwa matam sage ni san pan hairami aduga kwa do khwaidagi mana phajaba pa kom yaw isa ai je hawo je phajaba je pijani phajaba je thoning isa ai je pijabada hawo pijabada pemba ko banai banati hai pa mama na ai ju isa no pa anje pass tawrabani na ko ma mami o hawragadi makha thaba ai ju ngaire mana thaba ma tawragadi ai ju maja machal lehoi je loina tang mateng pangma ngamgadra hai ma dekhale ai ki ye thang mi si brang bang honglak suong ki adagi mu suboi thang ma si ye thang ba pambom si ye tangak ta ne ba ye thang pambom si honglak suong ki ba haukiba august ki tang 38 sagol sel numit ki thamna pokpida thokpa laibok thiba thodokta kuki terrorist singna maikai khangdana kaptharakhiba nongmai maruna bullet proof fauna panbadagi athobagi mingthol phangkhraba moirangthem ropen maitai gi itam nungoi da leiba sangai da singjamai 360 ki team lakchari sawombong khunjau da athobagi loinabi moirangthem ongbi sandhya ga loinana punna sa kaktuna hingnabagi lambi oiduna lakhi thabak subada chilhau thidaba suba nombadagi phangakpa asengba humang mamaltana nongmadi soidana nungairakani haina thajaba thamjaba athauba mahakna hinglingai matamda suba nomba kansi migi maral huraloisi haina laiminari basingda su hotnaningbagi ithil piduna lakhi singjamai 360 na miyamda matam changna semjaba video asibu loiba phawba yengbiduna imung manunggi awabada saruk yaminasi loinana angamba mateng pangminasi
ꯃꯣꯏꯔꯥꯡ ꯊꯦꯝꯃꯣꯡꯕꯤ ꯁꯟꯗ꯭ꯌꯥ ꯏꯆꯥꯅꯨꯄꯥꯅ ꯑꯍꯟꯅꯦ ꯑꯉꯥꯡ ꯑꯍꯨꯝꯅꯦ ꯊꯝꯃꯝꯃꯤꯁꯦ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯦ ꯍꯟꯗꯛ 12 ꯄꯥꯁ ꯇꯧꯈ꯭ꯔꯦ ꯍꯟꯗꯛ ꯐꯥꯔꯁ ꯏꯌꯥꯔ ꯀꯥꯗꯣꯏꯅꯦ ꯃꯥꯏ ꯂꯪꯉꯥꯟꯕ ꯀꯧꯋꯦ ꯃꯣꯅꯥꯂꯤꯁꯤꯅ ꯌꯥꯏꯃꯅꯦ ꯅꯨꯄꯤ ꯃꯣꯅꯥꯂꯤꯁꯤꯅ ꯍꯟꯗꯛ 11 ꯀꯥꯔꯤ ꯑꯗꯨꯒ ꯑꯇꯣꯝꯕꯤꯁꯤꯅ ꯁꯣꯅꯥꯂꯤ ꯍꯟꯗꯛ 9 ꯀꯥꯔꯤꯅꯦ ꯃꯥꯅ ꯃꯥꯗꯤ ꯊꯕꯛꯁꯦ ꯆꯤꯜꯍꯥꯎꯗꯤ ꯊꯤꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯏꯕꯥꯅꯤ ꯁꯣꯝꯕꯨꯡ ꯈꯨꯟꯖꯥꯎꯗ ꯁꯥ ꯀꯥꯒ ꯏꯕꯥꯅꯤ ꯂꯩꯔꯤꯅꯤ ꯏꯇꯩꯃꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯕ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ 이반이는 아강 누비 라이라쇼 땀바 이몽 만웅기 까이기 이반이는 로이나 뽀미나리니 이반이는 호나리니 사디 얌 짜we 마디 와봐 야데 마디 와봐 미지 마디 오봐 야데 마기디 아사 얌 짜we 사부디 자누 빠마나 마 타박 강 타할레라가 자누 비야이 마제 마지 나리 크랍 좀 파이바 마 닥터 오현지 자나 칸나 호나제 낭주 호나 와이조 호나게 사 칸나 단제 좀 하이람미 마기 마마나바 말라이버고 아도가 마가 떠라가 마제 짜나바 탁나바 이싱 마싱 그러니까 뭐이 짜나바 부르가 핵 잣레바 마제 텐바 핵 자미나제나 마땡 방바 핵 잣레바 아도 잡아 간지다 뭐제 스쿨 아마 레이 하에 거기 스쿨도디 마밍디 칸드레 Government High School 탐나포피기시 탐나포피기시다 뭐제 스쿨도다 뭐제 아도다 텐바 장이 하에 뭐이나 톡럭바 간다네 봄 ям 타절레 하에 봄도 타절레 농모주 카페 하이디 솜다기 허루버가 다때 다이렉트 갑타락 갑타리 하에 아도 마제 뭐제 젤럭바네 하에 젤럭바지다 좀 농모이나 마닝도 파안바네바 농모이나 파라 레이기다바네 마제 때마다가디 파우세 그럼 간다가디 타이 아이디 칸데 아이디 사요라가 좀 레이 누미세 누미세 사요라가 좀 레이 아도가 ꯄꯨꯡ 2, 3 ꯇꯥꯕꯒꯤ ꯑꯗꯥꯏꯗ ꯃꯤ ꯃꯌꯥꯝꯗꯤ ꯂꯣꯏ ꯈꯪꯅꯔꯝꯃꯦ ꯑꯩ ꯏꯁꯥꯗꯤ ꯈꯪꯗꯕ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯈꯪꯗꯅ ꯌꯨꯝ ꯗꯨꯀꯥꯟꯗꯒꯤ ꯐꯣꯟ ꯇꯧꯔꯦ ꯏꯆꯥꯅꯨꯄꯤꯅ ꯕꯕꯥꯗꯣ ꯁꯣꯛꯑꯦ ꯍꯥꯏꯅ ꯍꯥꯏ ꯑꯗ ꯑꯩꯁꯦ ꯗꯨꯀꯥꯟꯗꯒꯤ ꯆꯦꯜꯂꯛꯑꯦꯕ ꯌꯨꯝ ꯇꯥꯟꯅ ꯑꯗꯣ ꯆꯦꯜꯂꯒ ꯑꯩꯁꯦ ꯗꯥꯛꯇꯔ ꯆꯠꯀꯦꯅ ꯇꯧꯕ ꯀꯥꯟꯁꯤꯗ ꯏꯅꯥꯎꯅꯨꯄꯥꯁꯤꯅ ꯄꯨꯔꯦ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯦ ꯗꯥꯛꯇꯔꯁꯤꯗ ꯃꯣꯏ ꯄꯨꯈꯠꯂꯛꯑꯅꯤꯅ ꯍꯥꯏꯕꯗꯨꯗ ꯑꯗꯨꯒ ꯂꯝꯕꯤꯗꯒꯤ ꯑꯗꯨꯝ ꯍꯜꯂꯛꯑꯦꯗ ꯃꯣꯏ ꯃꯥ ꯂꯩꯇꯔꯦ ꯍꯥꯏꯕꯁꯦ ꯃꯣꯏꯗꯤ ꯈꯪꯉꯕꯅꯤꯅ 이때만 ꯌꯨꯝꯗ ꯆꯠꯂꯁꯦ ꯑꯗꯨꯗꯤ ꯌꯨꯝꯗ ꯄꯩꯁꯥꯒ ꯐꯤꯔꯣꯟ ꯀꯩꯀꯥ ꯂꯧꯔꯨꯁꯦꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯄꯣꯔꯛꯑꯦ ꯑꯗꯣ ꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯡꯅꯔꯛꯑꯦ ꯑꯗꯨꯏ ꯈꯪꯉꯦ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯐꯣꯟꯕꯨꯗꯤ ꯇꯧꯔꯛꯑꯝꯃꯦ ꯑꯩ ꯁꯨꯃꯥꯏꯅ ꯆꯠꯀꯅꯤ ꯑꯗꯣ ꯊꯨꯅꯕꯨꯗꯤ ꯍꯜꯂꯛꯀꯅꯤꯅ ꯍꯥꯏꯔꯝꯃꯦ ꯃꯥꯅꯕꯨꯗꯤ ꯍꯥꯏꯗꯤ ꯀꯨꯏꯅ ꯂꯩꯔꯛꯑꯣꯏꯅ ꯀꯨꯏꯅ ꯂꯩꯔꯣꯏ ꯊꯨꯅ ꯍꯜꯂꯛꯀꯅꯤꯅꯗꯤ ꯍꯥꯏꯔꯝꯃꯦ ꯑꯩꯉꯣꯟꯗꯗꯤ ꯁꯈꯤꯅꯥꯕꯨꯗꯤ ꯑꯗꯨꯝ ꯄꯤꯕꯖꯥꯠꯅꯤꯗ ꯑꯗꯣ ꯑꯩꯅ ꯈꯪꯗꯕ ꯀꯩ ꯁꯈꯤꯅꯥ ꯑꯗꯨꯝ ꯃꯤꯠ ꯆꯣꯡꯕ ꯈꯣꯠꯄ ꯇꯧꯕꯗ ꯊꯥ 2, 3 ꯃꯃꯥꯡꯗ ꯑꯗꯨꯝ ꯆꯣꯡꯉꯦꯕ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯣꯡꯕ ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯁꯤꯁꯨ ꯂꯣꯏ ꯇꯦꯛꯑꯝꯃꯤꯅꯦ ꯃꯊꯛꯀꯤ ꯌꯥꯁꯦ ꯑꯗꯨꯝ ꯁꯈꯤꯅꯥꯗꯤ ꯑꯗꯨꯝ ꯄꯤꯕꯖꯥꯠꯅꯤ ꯍꯥꯏꯗꯤ ꯑꯋꯥꯕ ꯇꯥꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯗꯕ ꯑꯩꯗꯤ ꯊꯕꯛ ꯑꯇꯩꯁꯨ ꯁꯨꯅꯤꯡꯉꯥꯏ ꯀꯩꯅꯣ ꯑꯩꯗꯤ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯁꯥ ꯑꯗꯨꯝ ꯀꯛꯑꯒ ꯏꯆꯥꯁꯤꯡꯁꯦ ꯉꯝꯅꯕ ꯑꯩꯁꯨ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯍꯥꯏꯗꯤ ꯇꯥꯃꯣꯅ ꯊꯥꯕꯤꯔꯝꯕ ꯀꯩꯔꯥꯛꯀꯨꯝꯅ ꯑꯗꯨꯝ ꯂꯩꯍꯧꯒꯗꯣꯏꯅꯦꯕ ꯃꯥꯅ ꯑꯗꯨꯝ ꯏꯕꯥꯅꯤ ꯑꯗꯨꯝ ꯇꯧꯃꯤꯟꯅꯔꯝꯕ ꯀꯔꯕꯥꯔꯅꯤꯅ ꯑꯗꯨꯝ ꯑꯩꯁꯨ ꯑꯉꯥꯡ ꯁꯥ ꯀꯛꯑꯒ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯁꯦ ꯌꯣꯛꯀꯦꯅ ꯈꯜꯂꯦ ꯊꯥꯛꯀꯦꯅ ꯈꯜꯂꯦ ꯀꯥꯎꯉꯝꯗꯕꯗꯤ ꯌꯥꯝꯅ ꯂꯩꯕꯕꯨꯗꯤ ꯑꯗꯣ ꯃꯥꯅ ꯍꯟꯗꯛꯁꯦ ꯃꯥꯁꯦ ꯇꯣꯏꯅꯕꯨꯗꯤ ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯩꯅ ꯀꯔꯕꯥꯔꯁꯦ ꯁꯨꯝ ꯇꯝꯕꯤꯔꯕꯅꯤꯅꯀꯣ ꯀꯔꯕꯥꯔ ꯅꯨꯡꯕꯥꯔꯁꯦ ꯇꯝꯕꯤꯔꯕꯅꯤꯅ ꯍꯩꯔꯕꯅꯤꯅ ꯅꯪ ꯅꯆꯥ ꯅꯁꯨꯁꯦ ꯊꯥꯛꯄ ꯉꯝꯃꯅꯤ ꯊꯥꯛꯄ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯗꯤ ꯑꯗꯨꯝ ꯍꯪꯉꯦ ꯃꯥꯅ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯁꯨꯝ ꯈꯟꯖꯕꯗꯣ ꯑꯗꯣ ꯍꯥꯏꯗꯤ ꯇꯝ ꯉꯝꯗꯦꯗꯅ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯅꯪ ꯊꯥꯛꯄ ꯉꯝꯃꯣꯏꯗ꯭ꯔꯥ ꯅꯪ ꯉꯝꯃꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯗꯨꯒ ꯈꯪꯗꯦꯗ ꯃꯥꯁꯦ ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯔꯗꯤ ꯐꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨꯝ ꯀꯞꯁꯨ ꯑꯗꯨꯝ ꯀꯞꯄꯝꯃꯦ ꯃꯥꯁꯦ ꯀꯩ ꯍꯥꯏꯔꯒꯗꯤ ꯀꯞꯄꯤ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯂꯥꯟꯐꯝꯁꯤꯗ ꯆꯪꯉꯤꯕ ꯈꯣꯠꯂꯤꯕ ꯋꯥꯍꯧꯔꯤꯕ ꯑꯥꯗ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯅ ꯇꯧꯍꯧꯔꯤꯁꯦ ꯁꯤꯗꯗꯤ ꯅꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯆꯥꯔꯤ ꯊꯛꯏ ꯑꯗꯨꯒ ꯑꯥꯗꯗꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯈꯩ ꯂꯩꯔꯤꯁꯤꯅꯤ ꯍꯥꯏꯔꯒ ꯃꯥꯁꯦ ꯑꯗꯨꯝ ꯄꯨꯀꯞꯇ ꯀꯞꯄꯦ ꯍꯥꯏꯗꯤ ꯑꯋꯥꯕꯁꯤꯡꯗꯣ ꯑꯋꯥꯕꯁꯤꯡꯗꯣ ꯎꯔꯣ ꯃꯥꯁꯦ ꯍꯜꯂꯛꯑꯒꯁꯨ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ꯭ꯔꯥ ꯈꯪꯗꯦ ꯄꯨꯀꯞꯇꯁꯨ ꯀꯞꯄꯦ
ꯄꯥꯝꯃꯦ ꯃꯥꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯝ ꯄꯥꯝꯃꯦ ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯌꯥꯗꯕꯅꯦ ꯃꯥꯗꯤ ꯂꯩꯉꯥꯛꯅꯒꯗꯤ ꯏꯇꯩꯃꯒꯤ ꯀꯔꯤ ꯃꯇꯦꯡꯒꯗꯤ ꯄꯥꯡꯍꯟꯅꯤꯡꯉꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯀꯩ ꯊꯝꯕꯤꯅꯤꯡꯉꯤ ꯂꯩꯉꯥꯛꯇ ꯇꯧꯕꯗꯤ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯔꯁꯨ ꯃꯣꯏꯅ ꯇꯧꯕꯤꯔꯛꯀꯗꯕꯁꯨ ꯂꯩꯇꯦꯗ ꯀꯔꯤꯕꯨ ꯇꯧꯕꯤꯔꯛꯇꯣꯏꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯇꯅꯤ ꯍꯟꯗꯛꯇꯅꯤ ꯂꯩꯇ꯭ꯔꯤꯁꯦ ꯃꯥ ꯂꯩꯇ꯭ꯔꯤꯁꯦ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤ ꯄꯤꯔꯛꯈ꯭ꯔꯒꯦ ꯀꯩ ꯇꯧꯕꯤꯔꯛꯈ꯭ꯔꯒꯦ ꯂꯩꯉꯥꯛꯅ ꯅꯪ ꯋꯥꯔꯦ ꯃꯆꯥ ꯂꯩꯍꯧꯔꯤ ꯃꯇꯨ ꯂꯩꯍꯧꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯤꯃ ꯑꯉꯥꯡꯁꯤꯃ ꯊꯕꯛ ꯍꯥꯞꯄꯤꯒꯦ ꯑꯗꯨ ꯅꯨꯄꯤꯁꯤꯃ ꯊꯕꯛ ꯍꯥꯞꯄꯤꯒꯦ ꯀꯩꯗꯧꯉꯩꯗ ꯀꯅꯥꯝꯇ ꯍꯥꯏꯔꯛꯇꯦ ꯂꯥꯎꯊꯣꯛꯈꯤꯕꯗꯤ ꯂꯩꯔꯦ ꯑꯗꯣ ꯂꯥꯎꯊꯣꯛꯈꯤꯕꯗꯤ ꯄꯔꯁꯅꯦꯂꯤ ꯂꯩ ꯍꯥꯏꯗꯕꯁꯦ ꯍꯥꯏꯗꯕꯗꯤ ꯀꯅꯥꯝꯇ ꯍꯥꯏꯗꯦ ꯀꯅꯥꯝꯇꯁꯨ ꯄꯤꯈꯤꯕꯁꯨ ꯂꯩꯇ꯭ꯔꯦ ꯇꯥꯁꯨ ꯇꯥꯗ꯭ꯔꯤ ꯄꯤꯈ꯭ꯔꯦ ꯃꯥꯒꯤ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯝꯇꯁꯨ ꯇꯥꯗ꯭ꯔꯤ ꯍꯥꯏꯁꯨ ꯍꯥꯏꯗꯦ ꯑꯗꯣ ꯏꯇꯩꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯂꯩꯉꯥꯛꯀꯤꯕꯨꯗꯤ ꯄ꯭ꯂꯥꯟꯕꯨꯗꯤ ꯇꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯦ ꯉꯁꯥꯏꯒꯤ ꯂꯩꯈꯤꯗꯕ ꯏꯃꯨꯡꯁꯤꯡꯁꯤꯒꯤ ꯃꯥꯏ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯑꯃꯃꯝ ꯄꯤꯅꯤ ꯍꯥꯏꯗꯅ ꯑꯦꯅꯥꯎꯟꯁ ꯇꯧꯈꯤꯕꯁꯨ ꯂꯩꯔꯦ ꯑꯗꯣ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯎ ꯀꯥꯏꯅꯒꯗꯤ ꯈꯤꯇꯪ ꯊꯨꯅ ꯑꯣꯟꯊꯣꯛꯄꯤꯌꯨ ꯑꯋꯥ ꯑꯅꯥꯁꯤꯡꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯀꯥꯏꯅꯒꯗꯤ ꯏꯇꯩꯃꯒꯤ ꯃꯥꯏꯀꯩꯗꯒꯗꯤ ꯊꯝꯕꯤꯅꯤꯡꯕ꯭ꯔꯥ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯦ ꯄꯥꯁ ꯇꯧꯔꯕꯅꯤꯅꯀꯣ ꯃꯥ ꯃꯃꯤ ꯑꯣꯏꯍꯧꯔꯒꯗꯤ ꯃꯈꯥ ꯊꯥꯕ ꯑꯩꯁꯨ ꯉꯥꯏꯔꯦ ꯃꯥꯅ ꯊꯕꯛ ꯑꯃ ꯇꯧꯔꯒꯗꯤ ꯑꯩꯁꯨ ꯃꯆꯜ ꯂꯩꯍꯧꯔꯤꯁꯤꯡꯁꯦ ꯂꯣꯏꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯜꯂꯤ ꯑꯗꯣ ꯃꯥ ꯊꯕꯛ ꯑꯃ ꯍꯥꯞꯄꯤꯔꯒꯗꯤ ꯑꯩꯁꯨ ꯈꯔ ꯂꯩꯇꯥꯅ ꯀꯩꯅꯣ ꯇꯧꯅ ꯂꯩꯅꯤ ꯈꯜꯂꯦ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯆꯠꯈꯤꯕꯅꯤꯅ ꯑꯩ ꯀꯩꯊꯣꯛꯗꯧꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯂꯩꯇꯦ ꯋꯥꯕꯗꯤ ꯂꯩꯇꯦꯀꯣ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯃꯥꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯤꯗꯣ ꯃꯌꯥꯝꯒꯤ ꯁꯦꯕꯥꯒꯤꯗꯃꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯀꯩꯁꯨ ꯀꯩꯅꯣ ꯄꯦꯟꯗꯕ ꯀꯩꯅꯣ ꯇꯧꯕꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯃꯁꯨꯁꯤꯡꯁꯦ ꯁꯦꯝꯕ ꯂꯣꯏꯍꯧꯗꯕ ꯑꯗꯨꯅ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈꯤꯕꯅꯤꯅ ꯑꯩ ꯀꯩꯁꯨ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕꯗꯤ ꯂꯩꯇꯦ ꯑꯩꯁꯦ ꯃꯤꯡꯁꯦ ꯃꯣꯏꯔꯥꯡꯊꯦꯝ ꯒꯣꯡꯕꯤ ꯈꯣꯏꯗꯨꯝ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯄꯣꯛꯆꯩ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯤꯗꯨꯅ ꯏꯆꯥꯅꯨꯄꯥ ꯑꯍꯟ ꯅꯨꯄꯤ ꯑꯃꯒ ꯑꯍꯨꯝ ꯑꯗꯨꯒ ꯑꯄꯣꯛꯄꯁꯨ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯏꯃꯥ ꯍꯧꯖꯤꯛꯁꯦ ꯀꯩꯀꯩ ꯂꯩ ꯊꯕꯛ ꯊꯧꯔꯝꯒꯗꯤ ꯄꯥꯏꯔꯤ ꯀꯩꯁꯨ ꯇꯧꯗꯦ ꯃꯁꯥ ꯅꯥꯔꯒ ꯍꯧꯖꯤꯛ ꯐꯃꯨꯡꯗꯩ ꯍꯧꯒꯠꯇꯅ ꯂꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯐꯥꯎꯋꯤ ꯏꯆꯥꯅꯨꯄꯥꯁꯦ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯤꯅ ꯁꯤꯗ ꯅꯨꯡꯒꯣꯏꯁꯤꯗ ꯏꯇꯝ ꯅꯨꯡꯒꯣꯏꯁꯨ ꯍꯣꯡꯇꯣꯛꯑꯒ ꯂꯩꯕꯅꯤ ꯑꯩꯈꯣꯏꯅ ꯌꯥꯎꯔꯨꯕꯨꯡ ꯍꯥꯏꯔꯤꯕ ꯈꯨꯟꯗꯣ ꯑꯗꯨꯗ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯆꯥꯅ ꯊꯛꯅꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯃꯇꯦꯡ ꯇꯧꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒ ꯆꯠꯀꯅꯤ ꯑꯗꯨꯅ ꯏꯃꯥ ꯑꯩ ꯂꯥꯡꯒꯦ ꯃꯐꯝꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯤꯟꯕ ꯆꯠꯀꯅꯤ ꯃꯅꯝ ꯅꯝꯕꯤꯌꯣꯅ ꯏꯃꯥ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤ ꯃꯃꯥ ꯑꯩꯉꯣꯟꯗ ꯆꯪꯉꯝꯃꯦꯕ ꯂꯥꯛꯑꯝꯃꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯅ ꯏꯕꯨꯡꯉꯣ ꯀꯅꯥ ꯀꯅꯥ ꯆꯠꯇꯣꯏꯅꯣ ꯅꯣꯏ ꯀꯌꯥ ꯆꯠꯇꯣꯏꯅꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯅꯝ ꯅꯝꯕꯤꯔꯒꯦꯅ ꯑꯩꯅ ꯃꯥꯏ ꯈꯨꯗꯥꯡ ꯑꯅꯤ ꯆꯤꯛꯄꯤꯔꯒ ꯃꯀꯣꯛꯇꯁꯨ ꯃꯅꯝ ꯅꯝꯕꯤꯔꯦ ꯑꯗꯣ ꯑꯩꯅ ꯀ꯭ꯋꯥꯁꯦ ꯆꯥꯒꯦꯗꯅ ꯑꯩꯈꯣই ꯈꯟꯅ ꯅꯩꯅꯕ ꯇꯤꯚꯤꯗ ꯎꯠꯄꯗꯣ ꯑꯗꯨ ꯌꯦꯡꯒꯦꯅ ꯑꯩꯅ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯀ꯭ꯋꯥꯁꯤ ꯆꯥꯒꯦꯅ ꯃꯇꯞ ꯇꯞꯄꯤꯉꯩꯁꯤꯗ ꯏꯃꯥ ꯑꯩꯁꯨ ꯀ꯭ꯋꯥ ꯃꯇꯝ ꯆꯥꯒꯦꯅꯤ ꯏꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀ꯭ꯋꯥꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯥ ꯐꯖꯕ ꯑꯄꯥꯛꯄ ꯑꯃ ꯌꯥꯎꯗꯤ ꯏꯆꯥ ꯑꯩꯁꯦ ꯑꯍꯥꯎꯕꯁꯦ ꯐꯖꯕꯁꯨ ꯄꯤꯖꯅꯤꯡꯉꯤ ꯐꯖꯕꯁꯨ ꯊꯣꯟꯅꯤꯡꯉꯤ ꯏꯆꯥ ꯑꯩꯁꯦ ꯄꯤꯖꯕꯗ ꯑꯍꯥꯎꯕ ꯄꯤꯖꯕꯗ ꯄꯦꯟꯕ ꯀꯧꯕ ꯅꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯃꯃꯥꯅ ꯃꯅꯥ ꯑꯄꯥꯛꯄ ꯑꯃ ꯌꯥꯎꯗꯣ ꯏꯆꯥꯗꯨ ꯇꯞꯄꯒ ꯄꯤꯖꯔꯦ ꯑꯗꯨꯒ ꯃꯃꯥ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯏꯃꯥ ꯅꯪꯅ ꯇꯞꯄ ꯀ꯭ꯋꯥꯁꯦ ꯌꯥꯝ ꯍꯥꯎꯋꯦꯅ ꯍꯥꯏ ꯑꯗꯨꯒ ꯃꯨꯟꯅ ꯃꯃꯥꯉꯣꯟꯗ ꯆꯦꯞꯊꯔ ꯌꯦꯡꯉꯦ ꯑꯩꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯀꯔꯤꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯆꯦꯞꯊꯔ ꯌꯦꯡꯉꯦꯗꯕ ꯅꯪ ꯉꯥꯎꯔꯕꯣꯅ ꯍꯥꯏꯕ ꯃꯃꯥ ꯑꯩꯅ ꯑꯗ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯏꯃꯥ ꯅꯪꯁꯦ ꯑꯍꯜ ꯑꯣꯏꯔꯦꯅ ꯍꯥꯏꯔꯝꯃꯦꯕ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯃꯥꯅ ꯁꯤꯅꯤ ꯍꯥꯏꯗꯤ ꯃꯃꯥ ꯑꯩꯅ ꯈꯪꯕ ꯅꯠꯇꯦꯗꯣ ꯑꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯏꯃꯥ ꯑꯃꯨꯛꯁꯨ ꯑꯗꯨ ꯀ꯭ꯋꯥꯗꯨ ꯆꯥ ꯂꯣꯟ ꯃꯇꯨꯡꯗ ꯏꯃꯥ ꯇꯞꯄ ꯀ꯭ꯋꯥꯁꯦ ꯌꯥꯝ ꯍꯥꯎꯏ ꯃꯇꯞ ꯑꯃꯒ ꯇꯞꯄꯛꯎ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯑꯗꯨꯅ ꯆꯥꯔ ꯆꯠꯈ꯭ꯔꯦꯅ ꯀ꯭ꯋꯥ ꯃꯇꯞ ꯑꯅꯤꯁꯤ ꯃꯃꯥꯏꯅ ꯇꯞꯄ ꯆꯥꯈꯤꯑꯕ ꯆꯥꯔꯒ ꯅꯣꯡꯉꯥꯜꯂꯒ ꯑꯩꯗꯤ ꯖꯤꯔꯨ ꯃꯨꯀꯥꯒꯤ ꯐꯅꯦꯛ ꯈ꯭ꯋꯥꯡꯒꯤ ꯁꯥꯏꯑꯕ ꯑꯗ ꯐꯅꯦꯛ ꯁꯥꯕꯁꯤꯗ ꯑꯩꯒꯤ ꯌꯦꯠ ꯊꯪꯕꯁꯤ ꯕ꯭ꯔꯪ ꯕ꯭ꯔꯪ ꯑꯍꯨꯝꯂꯛ ꯆꯣꯡꯈꯤ ꯑꯗꯒꯤ ꯑꯃꯨꯛ ꯁꯨꯕꯣꯏ ꯊꯪꯕꯁꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯁꯤ ꯌꯦꯠꯇ ꯉꯥꯛꯇꯅꯦꯕ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯁꯤ ꯑꯍꯨꯝꯂꯛ ꯆꯣꯡꯈꯤꯕ ꯑꯩꯅ ꯍꯥꯏꯁ ꯑꯩꯒꯤ ꯏꯆꯥꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣ ꯏꯟꯁꯥꯡ ꯅꯥꯄꯤ
adagi ising mai sing thin ba sakani hairami po kaidora jana mamai ma sakna pirije aduna aisi phanik saba yadre na ina phanik si bara konsalaga ai dhuk mai na katke na kolik si ishor gi kolik mayam ja ina phenge na tawbasida ai sunupa atomi isa nupa no ama yai man pokdo adugi masa nupa ani pokse yabko adugi masa nupa atom don ibo baba saw do mai na nungmai pali hai yabko Kurum manang dringai da. kurum dringai kolik phenge tor kan sida ha harga ai khutegi kolik to 타다그래봐 타다간다 가래가 마이 이사누 피시 람라이도 오게봐 람라이다기 마기 마푸로이바가 라가 이마 다다도 스마이토 농메노 파네 레이티안 하이네 타마레 마마 이곤다 마나가 사기 과사게 할마도가 이마 눅시비 할마도가 아니시 마모이나나 아이시 타모이지 까나 이마기 부원능 namai ma kau ngam da na banana ga ma bor ni na mi hada mi ne na khala ga isi atum kya men ta da na idi atum tu ra wan tha re ba isi khang dre ba isi mayam na ina bhap tarak ba da la kai gi yam sen san la ga lak na da na lai da mi ba ai sa no pa do subun no mayam kali mama khoi da ma ta sa hande mana no pa si am dingi Manau no pa su maya maki wata tabak tawi masim na mui ani sinna tana dana mana manau pa su maya da dada isima taw ge haba da maya ta aga tawi di maya mana su manau pa da ta aga tawi muni si to ngi gi nu sinna aina ibunga chatlun hai ba ko ima miyam ge siba ni mi di khulai pa la ga satli bani akhoi di insang na pi adagi ising mai sing kar ge thin chapa bu miyang ho teng tabu bu kayam kai ge na hai ba kai bu da kai de isan apa ma do dum chatlu sapa bu di adu imana di satlan ning da hai ta ma sa soi ning da hai ta re ko adagi ima do ma hai no hai ba siam tuin hai ba yengo aina karigumba ising mai sing insang na pi imana ga thin sapada karigumba bom na pala so nung mai na pala su ai si den khalu ai si lebak miyang dom ta ka thopani aduna tra ai so athobu oi de ni aina athobu ore di ima su athobu ima sa oi de ni na ka wangam da na ba je ma mai won de ya mai na mi adu de to da ima 옥소나 시기바 홈 랭공반다 시부도 따따 마탁시나 보라가 이마 이비메 암나 손옥실라 이사이다나 사포도 이마 파자드라 이마 자비 야우드라 하이고 숨누어가 파기 와이나 아다 에 간눈 하이지부 이마 자비 야위 nang atu kai nang ai ngon da hai won mama ai na hang ya ba ko hang sumuk ta ba phazatra hai ba ni da hai ba sum mama da pin da ba kayam adu zo hai ba ma je sina ni ma cha da sing na ba phau bar khang dia ba ai sa do lai tin jam ning ba ni hai ba adu ga manang no pa da ga su ibungo ai na puk se hai ba ni isa hun jen nang na sa do na phat na sa ma na nang se mo ka su hai da bi hai ba summa mai am je mama ge thamoi na sumning jen na lai hai ta re isa ji ge hak sang polak je mai thara kan isa na hara ma do kaw ge da mana lai ba mi ya da mak te ima le ba mane puz kan bai dam te si ge ba di ne ima na karim ta I wa ro gol lai te mama ngon da hai nam ba wa hi kaw da nam hai nam ba do adu ge mama thawai che nungai te ma ge nu pi na ga sa ka pa ma sa ding je chem ba khu ba kon de ma teng tau bi bangam da ba hai ta kamai ta ro hing ho ga ni nang na sa hum ga nang nu pi ga khan da bi da lai ba mi ang ge se ba dam te hi le na nang khan gra boi na khala ga ko ima ge thamoi je chum pi na zum phau hai ba Manipur gi lengak ta ga di kai ima gi pen da ba phong tok pining ba le thok lai yam lai ima ne yam lai India saka da zulai Manipur saka da zulai manam de kai no ha de ngo samai tau de ngo lan si chul loi chalan ni santi zu oi ni santi ji ka mu hon da ta ra ga di isa oi ba kaya mai ai isa ko ma je chum
ꯁꯨꯝ ꯁꯤꯒꯤ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤ ꯂꯨꯈꯥꯕꯤ ꯍꯦꯛꯇ ꯄꯥꯜꯍꯧꯔꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯒꯤ ꯃꯃꯥꯒꯤ ꯊꯃꯣꯏꯗ ꯀꯥꯔꯤꯕ ꯁꯨꯃꯥꯏꯅ ꯃꯃꯥ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯀꯥꯏꯔꯝꯒꯅꯤ ꯂꯣꯏꯅ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯃꯥꯒꯤ ꯊꯃꯣꯏꯗ ꯑꯩ ꯐꯥꯎꯏ ꯑꯗꯨꯅ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯜꯍꯟꯅꯤꯡꯉꯤ ꯏꯔꯥꯡꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯣꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯁꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯁꯨ ꯏꯃꯥꯅ ꯍꯥꯏꯖꯅꯤꯡꯉꯤ ꯏꯃꯥ ꯈꯛꯇꯪ ꯊꯥꯖꯅꯤꯡꯉꯤ 이방에 무슨 마디네 마마는 뭐 소다면 저 마디am 사오야봐 손님다봐 미지암 사오에 많아 수르가 아무 싸다미 수르가 이사 세우다바니 수다는 미바보 호란 사라가 가나누 시도이노 이까이바 강가누 호란다 각더니 이까이바 강가다바 가리기 수도 이까이 강도이노나 이방에 와도 ꯌꯥꯔꯁꯦ ꯃꯃꯥꯒꯁꯦ ꯌꯥꯝꯅ ꯋꯥꯃꯤꯟꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯑꯩꯅ ꯀꯟꯅ ꯁꯨꯔꯒꯅꯦ ꯏꯃꯥꯁꯦ ꯄꯥꯏ ꯏꯃꯥꯅꯕꯨ ꯁꯨꯋꯥ ꯋꯥꯂꯣ ꯍꯥꯏꯕꯁꯦ ꯃꯤꯅꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯍꯥꯏꯌꯦꯕ 이만한 가무가 뭐이 ꯌꯥꯔꯁꯦ ꯏꯁꯤꯡ ꯈꯛꯇꯪ ꯊꯛꯆꯟꯕꯤꯌꯨ